थौबाल डिस्ट्रिक्ट की खांगाबोक लेबा सुर हॉस्पिटल की प्रोपाइटर सु ओइरिबा डॉक्टर लाइसरम सोमेन की खांगाबोक अवांग लेकाय लेबा युमदा ngarang numidang masak khangdaba singna bom ama thamlambagi mayokta khoisaunaraba miyamna ngasi ayu Khangabok bazar da National Highway 102 Imphal lambi thinglure tungda Khangabok bazar da miyamna wakat mifam phamduna mari leinaba singna pungni funipan ni manungda sengdoklaktrabadi Khangabok khunda Khutlai Paiba Khudingmak Boycott Touba Yaona Warep Kayamarum su Loukhre Pawasin hai Khutlai matik chana Paiba uniform setpa miyoi nipan mapal lomna Dr. Laisam Somen gi imungda changlaklaga nongmai namduna ki halamle amadi bom thanamle tabadagi Khangabok ki masing yamlaba miyamna ngasi ayuk pung 10 makhairom tabadagi Khangabok bazar da tholaktuna National Highway 102 Imphal more lambi thinglure miyam aduna wangbal khongnang makhong amadi arong thongda thoktuna lambi thingkibani tungda Apunba Maira Paibi, Apunba Club Amasung Association, Khangabok na sinduna, lambi thinglamba adu toklaga miyam aduna nungtil pung ama makhairom tabadagi Khangabok bazar da lambi tangkai thingluna wakat mifam phamki. Wakat mifam adu da Loukhre Warep Singh pathokladuna Bangsi Budon Youth Club ke advisor KH Jibona haikibada ngasigi mifam na Loukhre Warep Singh ahanba Warep ta ngarangi aki akhang pirambagi thodok asibu ngasigi mifam na condemn tauba Ani Shuba Warepta Thodok asi Karamba Lupna Karigidamak Tauribano Haibado Pungni Funipan Manungda Media da Sengdok Pirao Karigumba Sengdorakta Batarabadi Matangi Numitagi Manipurgi CSO Singa Tanaraga Makatana Khunggang Changsinba Ahum Suba Warepta I Masengi Marakta Yeknaba Kanano Marup Kanano Khangna Chatpiyo Amadi Mari Suba Warepta Karigumba Ngarangi Thodok asi Piriba matam pungni funipan asigi manungda sengdorakta batarabadi Khutlai Paiba Khudingmak Khangabok Khunggang da boycott tauba amadi thodok asi kanana taubono haibadu thidokpada Manipurda lariba lupsingna sumateng pangbiyo haiba Warep Singh amata oina lepnaki ngasigi wakan mifam aduda yeknabada lan chathabiyo micham miyamda aki akhang pibiganu ningtam lanmi amagi chatna kanglon ngakna chatlu ka henbali chatchalakanu amadi nupi angangi mamangda aki akhang piba ningtam lanmi amagi wahan thokna te haina thaba placard singsu sijinaki Khangabok Khunggang da National Highway da road side ama thingaga sidin protest kam koigi public meeting ama pangthok chaba sigi maroiba agenda se ngarang October ki tang kunga taruk chogli singani kunmari gi numidangi pung mapan mukta matamda Sur Hospital की प्रोपाइटर ओबिरिबा डॉक्टर सोमेन कुमार सिंगी युमदा मसक खंगदबा खुलाई मतिक चाना पाइरगा लाखो मियोय खरना युम चंगगा युमदुदा लैरंबा पोचै सिंग खोइगी अंगांग नुबी किहन खंगनबा अमदि तोंगान तोंगानबा युमदुदा लैरिबा मोबाइल न चिंगबा पुरगा अंगांग सिंग अदगी अहल लैरिबा मयामदुबु अकी अखंग तौरगा Jumnu manungduda mi sirba yaba jumnu thugai ngamba ikoi gi bom samjilamaga adugumba yamna koi thoganingdaba tawhaningdaba thodoga ma thokibduga mari lena phamba mifam sida nasi miyamna kunna warep naba warep khajitang ikoi miyamda phamjage warep singadu di ahanba warep da ngarang tang 13 October 2024 ge numidang pung mapan Tarakpada Dr. Laisam Somen Kumar Singh, son of Laisam Manglem Singh, Khangabok awang lekai da laibagi yumda Khutlai matik chana Paiba miyoi khara changlalaga imungi miyoi sing ki han khanganba imungda bom thamjilamba amadi imungi miyoi singda threat tawduna mobile phone sing pukibagi thawang asibu ngasigi mifamna suki matik aksinna condemn tawi ani suba Warep sina ngarang thokriba laibak thiba thodo asi matungda amuk hanna thogan biganu hairiba thodo asi karam balupna karigidamak tawribano haibadu tung nipun nipangi manungda media gi thongda singdok piro karigumba singdok pirakta taragadi mathang numitagi Manipur gi CSO singa tanaraga makha taba Khunggang sing jangsi nabagi ekoi honaba hainasu yanare ahum suba Warep asina Dr. Somen Kumar si miyam na sakhang naraba adugumaba Dr. Amani loinana miyam gi laitalaira kayada mateng pangduna awaba kayada mateng pangduna laiba miyoi asida asigumba
तौहनिंगदबा थौदोसी मियामना सुकी मतिक यानिंगदे अमदि मतुंग मनाव अमुक हन्ना थोगनबिगनु अमदि हौजी हौजी लैबाक असिगी लुरबा दानफमदा जेंगनबा कनानो खंगदबिदा ई मसेलगी मरक्ता अमना अमबु मागी मागी अपाम खरगी दमक्तदा हारनबा होनबा लोइनना अखोई खुदिमक औजेंगनबा कनानो मरुप कनानो खंगदना अखोई अमगा अमगा अखोई मागी मागी अपामदा नुंगाइतबा कयादुगी फुदुंगनबा तौबसे मतुंगदा तौबिगनु हाइना वारेबनारे मरी सुबदा करिगुंबा नरांगी थौदोक असि अखोइना पिजख्रिबा मतम असिबाउगी मनुंगदा सेंदोकपिरक्त्रबा तारबदि खुलाई पाइबा खुदिंगमकु खाबो खुंगंगदा बोयकॉट तौबा हाइनासु यानरे लोइना थोलिबा थौदोक असि कनाना लौबनो हाइबदो मणिपुरदा लैरिबा लुपसिंगना थिरोकबदा मतेंग पांगबियु हाइनासु वारेबनारे